Bandh Hougre Jidibanggi Mihata Senai Haibaki Damak Thalialan Margi Masin Manau NSCN Phagre Thawongbo Yaning the Pongdok to Barak Turelda He Holiba Singi Association NSCdagi Indefinite Bandh Hougre Barak Belly Board Association Thadoroko Serolamada NSCN Isam na motorboat Tauraga Imung Puzariba Masin Manau Phagre Vasia Mong the condemn Tawi Thawong Adubu Yaning the Pongdok to Barak Turelda motorboat Tauba Leptuna NSCdagi Indefinite Bandh Chathaba Haure Atuba Matamda NSCN Phagre Michamani Kandisanamata Yaudana Thadorokadabane Haide Irang Luisindribasi Karamba Aronba Agenda Labadagino Haina Okram Ibobina Pongdokre Manipur Gumba Pick Kraba State Amada Thopa Irang Laksin Bangam the Bahabisi Center Kari Karamba Aronba Agenda Labadagino Haina Congress Legislature Party CLP Gilusing Basu Oidba Hanagi Minister Okram Ibobina Pongdokre Office of the Member of Parliament Inner Manipur Parliamentary Constituency Senduna Lampel Pata Labor Indian Medical Association IMA Manipur Branch Ki Main Hall the Pangtokiba First state level essay competition ki makok mathang ta khraba mahirusingda manamathum yanthokpagi tharamda chief guest oina sarugya kiba Okram Ibobina wafam asi phongdokhibane. The role of legislature in the tackling the present crisis and crafting a new Manipur haiba theme da July 3 ta pangthokiba state level essay competition ki manamathum yanthokpagi tharamda hanagi chief minister Okram Ibobi Imphal Revenue of Arts and Politics ki editor Pradeep Phanjobam Sahitya Academy Awardee Sarachandra Thiam Jawaharlal Nehru University Delegate Dr. Gurumayum Amarjit Sharma amadi MP Angomsa Bimol Akoijamna mathangsina chief guest president amadi guest of honor oina sarugya ke thoramadu da CLP gi lusingba o Ibobina haike mioiba aikoina aina mahele khanduna chatlabadi mangondagi henba kaya amasu leiramgani haibasi kaidonungda kawroidabane maramaduna chakhotpa lamdonggi mioisingna makhoi tawgadaba thabaksingda mai onsinbagum iramda masidasu miyamna isa isagi thodangda mai onsillaga matamgi oiba thodok wathoksingda mai pakna thabak tawba ngamnaba honaminasi haina phongdokhi. Liquor hidak managi polam mamal atya pakkadori hairi Prime Minister Narendra Modi na Independence Day numita miyamda Goods and Services Tax GST na anauba yawal ama purakadaba Diwali gi asoba khudol ama oina pirani haina lauthokibadada miyamgi punsi hingba nungainanaba masak mayam ama piragasu hidak managi polam amadi yungangi mamaldi atya pakkadori Modi na lauthokpadugi matungda Finance Ministry na center gi kanglon adu wakhalon ahumda yumpham oiraga semkhibane haike madude hojik oidiba GST system da sauna phagathanba tax rate adu sang manahananaba sindok sinjin tawba amasung miyamgi punsibu hingbada nungaihanba amadi laihananabane thaurang asigi makhada tangai fadraba polamsing amadi nongmada sangdaba yadraba polamsingda tax hantahanba haina yawi slabs hantahanabagi damak center na sang anigi GST gi maong ama thaurang tawri maduda hana lejaramba chada tarani thoigi slab adu Zada mangada hantarakpa aduga hana leramba zada kunganipan gi slab aduna zada taranipan da hantahanba asini adubo zada nipugi slab ti aru ahengi polam amadi khunai da mahanba yaba polam singdagi laugani thaurang asi ayaba piraklabadi zada mangagi slab hantarakadori basga nukti gi changba polam haibadi all leg furniture condensed milk dry fruit na singwa sing yauri aduga zada taranipan gi slab hantagadori basidana television washing machine AC mobile phone na singba sing yauri aduga hengalakadori basada nipugi slab asida khunai da manghanba yaba polam da hidak managi polam sing liquor pan masala Gudkha online gaming betting app na sing amade aru ahengi polam singdana luxury cars ake amogi gari perfume na singba yauri hairiba kanglona si hanana union minister singi kangbuda puthokrabane madugi matungda ayaba launanabagi damak finance minister na share loba GST council da September thada puthokane ayaba pirakpa taragadi anoba GST gi maong asi Diwali gi mamangda sanahanba hauragani hairi Manipur Police na August 13 da Thobal District ki Khongjom Police Station manung channa leiba Langthabal Khunaudagi phare hairiba KCP taibang anba group ki active cadre ni hairiba mioi mari adu lokka kariguma hiram amata da mari leina de haina Kanglaipak Communist Party taibang anba group ki serola mana phongdorakle lup asigi publicity secretary Khonang Thapa Meitei na thadrokpo serola mana hai Imphal West District ki Kodong Popi mamang lekaidagi konjengbam babita sahi nipumanga Imphal West District ki Khongon Zone 2 dagi Lisam Premika Devi sahi 13
Imphal East District ki Khongman Atom Lekaidagi Nandaibam Noni Devi Sahi Yankai Humdoi Imphal East District ki Senzam Chirang Maya Lekaidagi Haikam Rabi Meitei Sahi Kuntraga Nipan Hariba Mio Sing Asi Lupka Hiramamata Damari Lenade KCP Taibangan Group ki Maikum Uptuna Miamdagi Sankai Tungkai Zataba Kangbu Ama Lady Haba Kanglei Manipur Police ki uniform Marom the Satariba Aran Balisat Kaya Adugi Hainabi Adu Manipur Police na Makatana Sizina Bohonarapane Hainasu KCP Taibangan Group ki Zeros na Makatana Pondorakle APS Sinaloba exam the Manipur ki Irang Sida Arambai Tengol Amasung Meitei leepun Mioibaki Hak Khongau Nai Haina Yaropabu Maikei Kiadagi Piendaba Pondok Narakle Assam Public Service Commission APS Sinaloba Handak the Pangtukiba Agricultural Development Officer ADO exam 2025 ki question the Manipur ki Irang Sida Khulai Paiba Arambai Tengol Amasung Meitei leepun Mioibaki Hak Khongau Nabagi Thabak Zathai Haina Yaropada Maikei Kiadagi Piendaba Pondok Narakle Assam ki Chief Minister Hemanta Biswa Sharma na Hiramasida Sengdok Nabata Selakle new reporter singi matungina thasigi haukiba tarada pangthokiba ADO exam 2025 ki general studies paper amagi question number 95 ta Manipur gi irang asigi matangda asumba khannaba option ahum piki option sing asigi khwaidagi akonbada yauriba Manipur gi irang asida khulai paiba arambai tengol amasung Meitei leepunna miyoibagi hak khonggaunabagi maral siri exam asigi wahang asimakna irang na sokhalaba state asigi miyamgi pungling wakhalda nungaitaba ama phawhalle amadi irang loisindana leidiba asida hena saya naba amasu sarang naba thoholakpa yai haina Maikei Kiadagi social media platform singda phongdok narakle thawong asima political gi khudong chaba lauba amasung atamdana chathabani haina sumi kiana maral sirakle public service exam gi question da sensitive oiba status gi issue yauhanba habasi maram chade hairi hiramasida Assam Public Service Commission APS amasung Assam lengakna lale haina sengdokpaga loinana question adu chana handana basu taksilakle haireba question adu da Manipur gi irang asida maru aina Meitei amasung ki zo sing yawi amade high court ki order amana irang asigi horakpam oi haina supalli hairi lupa lakh ani ki demand phajinduna thamlamba nan Manipuri ahum police na kanbangaum khre lupa lakh ani ki demand nan Manipuri ahum bu phajinduna thamlamba tongan ba lalholu fraction singi mioi manga police na phagat pangam khibaga loinana phajinduna thamlamba nan Manipuri ahum adubu tekta kaidana kanbangaum khre hairi haireba thawdo asi haukiba sagol se numita Dimapur gi purana bazar da thokibani hairi Dimapur police ki kangbuna akhanaba paw ama phangbadagi sathakiba operation da mioi manga adu phagat pangam khibaga loinana nan local ahum adubu kanbangam khibani hairi atopa thawdo amadana Nagarjan 5 area da sathakiba operation da NSCN ar Wangtin gi Star deputy kilonsa toka sumisu pistol ama kapa yariba maru taraga konana phare hairi Ain matungina niti niyam sumna electoral roll semba sabagi thabak paikhalle haina ECI na phongdokre Election Commission of India ECI na haide ain matungina niti niyam sumna electoral roll sem sabagi thabak paikhalle ECI gi seros na makhata na haide badi tangkak nai na paikhalak leba electoral roll sem sabagi thabak singda rajniti dal singsu yaholli mamangi mikhal singdagi hauna electoral roll da aranba kya yaure haina rajniti dal sing amadi lanamiyo kya na maral sirakpadasu commission na yakhidre ECI gi zero sina high electoral roll ga mari lena ba wafam sing pukhalakna bagi dama claim tawba amadi objection tawba gi wafam su yaure electoral roll gi matang da pukhalak bu wafam adu commission na kopna yengsilaba matungda chumlabadi mikhal mamang da electoral registration officer singna chum thohoba yai loinana draft electoral sing digital amasung physical format animakta phongduna rajniti dal sing da phangale haire Turel amanbi kanna balup semba kalona na turel khongnung khopsendona sajilamba sing takthokadauri Manipur da haukiba numit kharani gi mamangdagi lambi ki nakya talam khopsendona sajilamba sing takthokpagi thabak sathaduna lakpagom turel amanbi kan balup na marilena ba sing kalona na turel amanbi paringda lam khopsendona yongkai sajilaba sing takthokna ba thapok paikhalagani hairi nong khara hek subaga lera khulak kya ising thumjinbagi thaudok toina thorakpa sina maram oiduna iram nala matik charak tabana oirakpa amadi turel hanbi haina khangnaba ising senpham khongsing asigi hana pak chauramba changdagi hantarakpa si yenglaga turel hanbi kalhautrabadi sahi khudingi khudaki ichaw mayak naba yabagi akiba leibana nongjup Thongju part 1 amadi 2 gi tongan ba club tara henbana punsinduna turel amanbi kanba lup Thongju area asi semkhibani haidi
भारत मोबाइल फोन ख्वाइदगी पुथोकपा अनिसुबा लेबाक ओइरे हारि यूनियन मिनिस्टर कमर्स एंड इंडस्ट्री की थौ पुरिबा पीयूष गोयल न फोंदोखिबदा लेबा आसिकी 2025-26 की अहौबा था अहुमदा इलेक्ट्रॉनिक की पोलम सिंग मपालम द थादोपगी सांग से 2024-25 को येंगनाबदा सादा 93 की मथकता हेंगतले लोइनना मालेम के लेबाक सिंग मनुंग द भारत मोबाइल फोन ख्वाइदगी हेन पुथोकपा अनिसुबा लेबाक ओइरे हाना फोंदोखरे मिनिस्ट्री न सोशल मीडिया द फोंदोरकपा वाफम असिना मखा तारिबदि 2014-15 दगी सही तरह से इलेक्ट्रॉनिक्स की पोलम सिंह भारत ना मपाल लेबाक थादोपगी चांग से $1,031,000 दगी $1,133 हेंगतुना मेक इन इंडिया बु साउंड माई पाहले पोचै साबगी लमदा भारत असे आत्मनिर्भर ओहनबगी दमक सरकार न थौरांग कया पाइखली मसिग मतुंगिना 2014 द भारत न मोबाइल मैन्युफैक्चरिंग यूनिट अनि खक लेरंबादु ngasiदगी चहुम हेन लेरे चाउना अवनबा म ओइना लेबा सिना मपाल लमदगी मोबाइल फोन पुसिलकलंबादु हौजिकति भारत मालेमगी लेबाक सिंगी मनुंगदा मोबाइल फोन ख्वाइदगी पुथोकपा अनिसुबा लेबाक ओइरे मिनिस्टर हाई सोलर मॉड्यूल नेटवर्किंग डिवाइसेस चार्जर एडाप्टर अमसुंग इलेक्ट्रॉनिक्स की मचाक मथुम सिंग लेबा असिना मपाल लेबाक थादोकपदा नतना मियामदा थबक फंगहनबदा अचौबा खुदोंचाबा अमसु पीरि हाइखि